Apunba Manipur Amagidamak Phurup Kayabu Luchinglamba Meetei Mapangal Khangson Sonthakhriba Ase MATOU KARAMNANO AMADI KANGLUP Phurup KHARANA MAGI KHAKTAGI OIBA WAKHALON AMA KHALAKLIBA ASINA KAROMDAGI KAMSILAKPA AKANBA NONGLEINANO HAIBASI THIDOKPA MATHOU TARE HAINA United People's Front Manipur UPF ki advisor JADUMANI na PHONGDOKHRE wafam asing asi chahi 8 kuntakpa ningsing thorongi mapung manung channa United People's Front Manipur UPF na Rasbari Athletic Club Manipuri Basti Merapai Women's Association Sri Sri Radhakrishna Mandir Amadi Manipuri Jagannath Bari Seva Samiti Guwahati ga kutsam naraga khana nainabagi mifam ama Guwahati da leiba Manipur Basti da pangthokpada phongdokhibani aikoi amuk Kuntak laroi si haiba hiramda pangthokiba khana nainabagi mifam aduda resource person oina saruk yakiba UPF ki advisor JADUMANI na hai Naga Tangkul Meetei Pangal Kuki haiba leitana Apunba Manipur Amagidamak leiramba adu ngasidi magi Phurup khaki khanarakpagi tangkak ama lakpana maram oiraga idea of Manipur gi wakhalon asida chawna singnarakli aikoi gi Manipur asi karamba phibamda leiribagi haibasi mayek senga takli aikoi masel machoi tarakpasina Manipur gi apunbagi saktamda Maikei Kiadagi Singnaba Ngamlakpani Haibasi Kangmin Hoba Mathou Tai Matang asida chahi 8 kuntakiba adu MATOU KARAMNANO AMADI Amukhana Gambir Singh Amadi Narasingna Awagi Makutagi Manipurna Ningtablakiba aduna MATOU KARAMNANO Haibasi Kangmin asi Ipaipu Singna Chatlamba Poram aduda Aikoina Chathaudaba Taragadi Amukhana Mikha Ponduna Malemgi Laimaidagi Mutkiba Yabagi Akiba adu leire Kumjali Singani ga kulhumdoi megi tarik ahum de thorakliba irang asida aikoi kuntak lansi bagi tangkak amada leirabani masigumba kaya asida mikap thoktuna apunbagi pangalna Manipur kana bahotna mina hausi idea Manipur gi wakhalonda Phurup Kayabu Luchingduna lamjingba miteina Mapangal Sonthakhriba amadi KANGLUP Phurup KHARANA magi khaki oiba wakhalon ama khalakliba si MATOU KARAMNANO maikei kadomdagi yeikhai thingaina bahotna rakpono haibadu thidoklaga chapchaba paukum piminasi masida Phurup ama khaktai Yaroi lamdam asida kundaminariba Phurup khudingmaki thaudang lei haiki thauramadu UPF Manipur ki president Nongthongbam Rupachandra UCM ki president YK Diren Amju ki president Ngasekpam Sanahal Itel ki president Tongbram Ongbi Ivemcha Nipko ki president Oinam Premjit Guwahati Manipur Social Organization ki president Laistram Hemanta yauna miyoi kyana sarukyaki Manipur haiba asida aikoi ni thong panba adu ko kalepa amu oina sahi lising kaya pandra lakha matamda magi identity ga esa tawlaba photo ban nakaba apunba Manipur gi wakhalda punna sakut minaba punna himminaba punna nungai minaba apunba Manipur amki wakhalda hingam badagi tungan ba nagasi oiba magi identity ama sebal na phonaba Pukisina gi oiba identity ama sebal ga moduba ikadat na photaba atuna maramarga apunba Manipur gi masakta kaidakpa Big Brother ke role lo kung napa may tension karamba thodang daw kadagi haiba aso wahanga ba nga sidi thura apun bapur amada purgan singa kat pangamamba may tension sina mati sondarakka pibam amal lei badagi dakari gino ngasidi tungan ga kalupsina tungan magi identity political identity da ikalartana apun mamani puri masakta aso botre amala isa haiba waklo sa ekoi nei na pagi matota